ꯌꯥꯝ ꯅꯧꯔꯤꯕ ꯏꯁꯩ ꯑꯃ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯖꯈꯤꯕ ꯏꯁꯩꯅꯤ ꯅꯥꯏꯇꯣꯝ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯂꯝꯕꯤ ꯁꯦꯝꯂꯝꯕꯅ ꯂꯩꯔꯝꯕꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯝꯕꯒꯤ ꯈꯪꯂꯤꯕꯅꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯅꯪ ꯂꯩꯔꯝꯕꯒꯤꯅꯤ ꯑꯩꯅ ꯅꯨꯡꯁꯤꯕꯁꯤ ꯈꯪꯂꯤꯕ ꯏꯅꯥꯛꯇ ꯅꯨꯡꯁꯤꯕ ꯀꯞꯂꯒꯦ ꯅꯐꯝꯗ ꯅꯨꯡꯁꯤ ꯄꯥꯎ ꯐꯪꯕꯁꯦ ꯑꯩꯒꯤ 이나까 파무바 갑자기 나 폰다 눈시 뻐근가 새끼기 빈자바 이토시 그럼나 웃루게 뭉시바 능기 뭉시바 따라할래 장갑니 가이나이로이 말임나 능기 하샤 애기 타와이 능기 푸미 애기 와칸 여러분이 미kup시다 야마다 타모야니기 반통이다마 이나까 눈시바 갑자기 나 폰다 눈시 pau kungasay ay 이나까 파무바 갑자기 나 폰다 눈시 pau kungasay ay Thank you. Makata ba isay